Seng hekta hinasi adum punsida miki mapun macha yepa huranba yobi krabra he orang ganida yaw kragasu nang hurali ba potu video se yenglur pudade acha aina huralori potdi sidi pura ponaw ni dana soidana khalakani huran ba sogat pagi wadi nate sausu sokaloi adubu audio amaga teng kamaga di changdam nabadi yaroidana aduna ngasi gi videos ta ai pau tamjarke ko kalak huran basingna yam chaw pochawk sing huran kibagi asing ba thokiba asing ba huran kiba pochawk sing gi maramda lis wa koi shuzaroi hekta hujin jage ahan bdali jare teng huran kiba aingon da thongning ba gari ama hekta khallu haraga deidi teng khanni more da thojilu jai bro hekta kadra ai di teng siam pamje akan betatu na sabu kaki natiko mamang da to formaling na kin masigi suni adu he prabhu moshdi cham na nai ekhoi gum manadi do kakalaga thodi yalam de do adu nati huran ta ba he fagi dongni ai khu hais da huran basi aphawa thabak mandana mu try torom niko numitu 1995 me tang tara taret ki numitang wairamne San Diego hariba mafam sigi praja singna teng ama yam ot oiba mongda sana suruk lumjawda kadrak thoktorakpa unarakhi kanagi mapandai uba phangnariba sigi son Nelson hariba hani US Marine ama oiramanu pasna M60A3 tank ama California National Guard Armory dagi huralaga hekta madi aroibida netharabajani M60A3 tank asi masi phagi natiko fit kunthamathoi shangba fullo tamaru pik thana hanjalagadi tan yankhai taret phau lumba loha da free da pithukuda mapunsi gi chingam roi da wadum bateng ne masi mana ketrek netharak pastai da lambi nak yatalenam gari kia subsilamki electric post kia inthrum ki amadi laipal chapal kia amasu budrum kintha halamki marak thana Thabak phangloi haibagi mi paiba thadok piro mayamda iramdamgi company Quattro Destiny na 100% job assistance piraga nahasingda thabak pige haibagi pandamda tha tarki software engineering training program ama pangthok jagadori course asi manipuri loan da chathajagni amadi online gi khuthangda tawjagani course asi gi eligibility criteria haiba ma leite thawai yawba thabak tongningba awa ana tarba miyoi khudingmaki oina thong launa hangjari hana computer knowledge leite haibagi jingnabusu leibigano expert chungna hitri phaw takpagi khudong chaba du pizari IT industry da quite demand leriba full stack development skill asi Quattro Destiny na yam ahongba mamal da tambigadori course lorikpada yam drabdul palishing yankhai gi salary dagi hogani shana khare hen hona jargana lupa lakh mari manga phawba tanbi yagani limited seats ni satra humphudagi hen lozaroi ahanba lakpa satra taragi oina 20% fees discount pizagani financial problem living so financial aid pizagani interest living na quatrodestiny.com da sign up to view sungsoi shoidana moigi site gi contact torukani natraga screen da hapsari numbers da contact tobiru hena pau phone bu nungainaba WhatsApp group ki links description da hapsaramage adu seran pokui kide magi katraksi maning dei tiru tanarka police ne yumsilaktuna yam thuna phaki nate serani bungu nangu sel thoba saluri bro natraga nangi ex ki mamana bising nugi laisang thugai ka saluri brai mi thida soni bo nangsu nangi mission sil lorga da su phalu aikoi shwaisu laisang gi laisang ngak ta ngai re wane lipstick akamba kharaga anyway son marindi phajana khaba mini police na tengte kumtharaga surrender taw haibama sukya yakide aduna magi punsi swasta dum thupsinki adom soidana khangminingam gani madadi barf wire yauna fitnipan wangna khariba sambal yot ki sambal lanmisu marang kaina leriba National Guard Armory stagi madaw kramna mana chaw khruba tengasi hurala kribano haiba adom soidana khangminingam gani report ki matungina sumna hai numitu personnel sing thabak thengna sugadabana getu hangaga adum thamki yachangba pung taruk makhai gi swaida son car madalaga ma geta khamaki madi get nakpa kanamta leramdrabanina yam kumna nungaina ma manungda changakhi aduga teng amataga nate teng ani musmana kakhatna yengama matungda last M60A3 adu tas sini ipa pharhi matagum madu ina net kibani hairi get ka loin thungairamaga Number 2 aeroplane huran kiba May tang kunmanga 2003 chaw kharba plane Boeing 727 plane tarakpham paikhatpham runway dagi huran ki kari lamdagi
Angola da labor, Khwaidei Fevereiro Airport dagi. Paikhatpi yare haibagi clearance kamti yaudabi. Plane amana paibada, laikhadagi control toriba, air traffic control ga pau phonadabi. Plane si kanadasu haramda tamda paikhatki amadi masi, kananasu amukuna uba phangkidre. FBI amadi CIA na chahi kya changna malem koina thirabasu ngasi phawbu masigi langlalangjal amada phangba ngamdre. Numituda khanghau uhauba haibabu American pilot amadi flight engineer amasu oiba Bensi Padilla amasung Congo dagi mechanic John M. Mudandu hariba miyoi anisikha planes ta kakhatki hairi. Mabanima planes si paiba yabagi ayaba piba mi amatanate. Adubu kari wakhal leibino kari plan bu yatlibuno tha khargi mamangda plane si simjin sajinbagi thabakta mabanisu yawshilaki hairi. Padilla gi machena sumna phongdorkibu leimadudi Thawongsi masigi crime asi masi Padilla masagi wakhalagi tawbo iroi karigumba kanagumuna kihan khangalaga tawbo soidana oigani haina phongdorkibu lei. Adubu machi ibi magi wafamsta leibak miyamnadi nokli maramdi Padilla mamangsu miyamdagi namthak tawraga silauthomagi case jenakiba misakni. Aduna miyamnadi plan asi mana mastermind warga Huranbu oigani haina launari. Adubu criminal anisi ngasi phawba phaba punba ngamdribana asengba chumbadudi kananasu khangdri. Number 3. Buddhist laishang amadagi chaw khriba sarik kangsi ama hurankiba. 2015 Washington da leiba Buddhist laishang amadagi oiba kezi lishing amaga chuhum humfu hentak lumba fit taranithoi wangba onthona masa hakraba kangsi sarik kangsi si huranlambadagi lamboiba sing makokta makhut hapnaki. Asuk lum khra chaw khra potsi mato kramna huran kribano nainabada policing su adumangai makok hutnaki. Laishing asigi lamboiba singil jingbana sumna phongdorki madudi sarik kangsi se ekhoida kyagi matik maru oi haibasi makhoina sungang khangdana huran khre makhoido nisa pusa chaba mi soidana oigani sarik tumoina saudok halaga kori adu yontho amani asumna lamboiba luching basna phongdorki Sarik kangsi huran basing nisa sargasu yam chorumdong male pambum buaba. Number 4. Jahaz hijack. 2017 Somali pilot singna thau pikthana yarbudgumba thau tanker jahaz ama hijack tawki. Matam amadi thau safe tawnabni yadana asambi lambida lauba shortcut pamubagi dasani. Jahaz sida tongakhiba crew singi thawai imadi masda puriba thaw singdugi apunba mamalda ransom talakhi. Adubu pilot singdu ngarang mamangda makhong hamda I yaurumba tai madudi jahaz amadi masigi mal pumbasi makhoina mamingta tabda kinaba yam pharak taganba Somali businessman amagi oiramkhi. Adudai crew amadi jahaz yam lemna thadorakhi without any condition. Pochaw hure yujaw thaklani khalluba pinaw targa tongnakhi simadi bithina leramoi.